mayam mayam tarang no sharing asi ai ana video asida do mayam ID video se yam na thagat pasung amjadre do mayam warau biroi hena khali do ngasidi aina ngasi gi video se aina fi ga do gi khongrup kai ka gi video ne ba ko haidi aina order to jagi bane aina order to jagi website amada gi order to jagi bane bane triple S ana le bane Streetstylestore ana sigi magi smaina packing package smaina tawre base smaina ase triple S ki website ne bane ko ase website siga aina tawne ba fi roll dagi khongrup smaina aina order to jabane ba la ko di khara kuira ba do aina video na magi ne na thammi bane तो मैं आम नसी वीडियो से उचरानी फिरोन का खुंगप्रगी खोंग्रुप कहीं को तो मैं अना हौदे कहीं हाँ हौरगे फुरी टॉप नुपी मचागी फेनेक करी करा सेनबी टॉप लेना को सूमाय पामू कपी बुक मुकचौबी टॉप तो हाँ अना हौरने हौचने अहमद हौरीना कहीं असी टॉप से अना अहूम मोसे सूमाय ऑफर पीबने अहूम लौरगा लौन तांगको अहूम लौरगा होंब अनी लौरगा होंब अदुमायना लेबको आई उचरगनी को मैम को ममल काउरे खनदी कुइरेबसे अने असे लाक्सेको असे फ्री थेगा लाक्सेको असी देना हांगुकनाय खंबको अदोगी अनी खकेना हांगुकरेबा तो असी हान उचरगेबको असी फ्री से टॉप से फनेका सेनबनेबा असे लिलगा बुदी सुम फजैबा फनेका सेबको आई असे लिलगा सु उचरगनी तो असी हान इसको फजबरा अनी असी गी बो टाइप का स्माइल का खिन बजे फजबनेबको भी मसान सुम पाम नि बजे आई अखोय गुम मसान कोया आई चले फ्री ni sebenarnya sigala deba lilaga budi phazai ba fene kane ko ai selak kene loina ma phazai ba sigala ire mogi triple S ki website ki do sigala ire yang semaya पामबोम से है सुमायना खरा सुमायना तो पामबोम दुनिया को अना फनेक का सब फजने लौब सिनेबको से अहूम से लोरबको Hojik aina utoi se kano ne ba dress hai aten bane ba ko aina sum Instagram daga reels se ka se daga se na ga na lawon ba ai du dak se na han lak bane ba typical S hai ko Streetstylestore hai bane ba se ko website ko mayam su changa ga yang bio si website si ga offer su mayam la in pa ma cha gi t-shirt khaja khaja su la i lagi nupi ma cha gi na heli hai di akoi gumba मसा होगल प्रोग्राम सिंसी अपाबगी मोगी चॉइस तो अदुगुंबद की वेबसाइट से फंगीगनेबा अइना सि लौजबने सिदी कइनोनिदा अइना ने
ꯑꯁꯤꯗꯤ ꯑꯩꯅꯅꯦ ꯑꯁꯤ ꯂꯤꯠꯅꯅꯕꯅꯦꯕ ꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯐꯨꯔꯤꯠꯁꯤꯒ ꯑꯃꯈꯛ ꯑꯣꯔꯗꯔ ꯇꯧꯋꯦꯕ ꯑꯗꯣ ꯃꯔꯤ ꯃꯆꯥꯅꯦꯕꯀꯣ ꯃꯔꯤ ꯃꯆꯥꯗꯨꯗꯤ ꯂꯤꯠꯄꯗ ꯐꯖꯗꯦꯕ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯗꯣ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯔꯤ ꯃꯆꯥꯗꯣ ꯂꯤꯠꯂꯒ ꯑꯗꯒꯤ ꯑꯁꯤ ꯂꯤꯠꯁꯟꯒꯦ ꯍꯥꯏꯅ ꯑꯩꯅ ꯁꯤꯁꯨ ꯌꯥꯎꯅ ꯑꯣꯔꯗर ꯇꯧꯅꯦꯕ ꯑꯁꯤ ꯃꯥꯒꯤ ꯀꯤꯅꯕ ꯃꯔꯤꯅꯦꯕ ꯑꯩꯁꯦ ꯏꯈꯣꯏ ꯈꯣꯏꯅ ꯊꯥꯗꯣꯛꯑꯦ ꯃꯣꯏꯅ ꯐꯤꯁꯨ ꯌꯥꯝ ꯐꯩꯕ ꯐꯤꯗ ꯐꯠꯇꯕ ꯂꯩꯅꯀꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯕ ꯐꯤꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯁꯦ ꯁ꯭ꯇꯔꯦꯆꯦꯕꯜꯁꯨ ꯑꯣꯏ ꯑꯗꯒꯤ ꯐꯁꯨ ꯐꯩ ꯐꯤꯁꯦ ꯑꯁꯤꯁꯨ ꯑꯩ ꯂꯤꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦꯅꯦꯀꯣ ꯁꯦꯝ ꯂꯩꯅꯀꯣ ꯑꯗꯒꯤ ꯑꯁꯤꯁꯤꯒꯤꯅꯦꯕ ꯑꯩꯅ ꯃꯦꯟ ꯑꯣꯏꯅ ꯂꯧꯕꯁꯤ ꯑꯁꯤꯒꯤ ꯁ꯭ꯋꯦꯇꯔ ꯃꯆꯥꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯒꯤ ꯑꯣꯏꯅ ꯃꯦꯟ ꯂꯧꯖꯕꯅꯦꯕꯀꯣ ꯑꯁꯤꯁꯤꯒꯤꯗꯤ ꯍꯥꯏꯗꯤ ꯁꯤꯗꯤ ꯃꯆꯥꯅꯤꯅ ꯃꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯁꯤ ꯃꯔꯤꯁꯦ ꯃꯆꯥꯅꯦꯕꯀꯣ ꯑꯆꯣꯟꯕꯕꯨꯗꯤ ꯈꯔ ꯆꯣꯜꯂꯤꯅꯦ ꯈꯨꯒꯤ ꯃꯊꯛꯇ ꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯒ ꯇꯥꯏꯌꯦꯕꯀꯣ ꯈꯨꯒꯤ ꯃꯊꯛꯇꯅꯦꯕꯀꯣ ꯑꯩꯅ ꯁꯦ ꯁꯨꯃꯥꯏꯅ ꯂꯤꯠꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯐꯨꯔꯅꯤ ꯐꯣꯇꯣ ꯅꯝꯕꯔꯁꯨ ꯍꯥꯏꯅ ꯑꯩꯅꯅꯦ ꯁꯤ ꯑꯣꯏꯅ ꯑꯁꯤ ꯂꯤꯁꯟꯒꯦ ꯍꯥꯏꯅ ꯂꯧꯕꯅꯦ ꯃꯊꯛꯇ ꯁꯤ ꯂꯤꯁꯟꯒꯦ ꯍꯥꯏꯅꯅꯦ ꯑꯗꯨꯅ ꯁꯤ ꯑꯅꯤꯁꯦ ꯈꯜꯂꯒ ꯂꯧꯖꯕꯅꯦꯕꯀꯣ ꯑꯗꯒꯤ ꯅꯦꯛꯁꯁꯦ ꯀꯩꯅꯣꯅꯦꯕ ꯎꯠꯆꯔꯛꯀꯦ ꯕ꯭ꯂꯦꯛ ꯑꯁꯤ ꯑꯩꯅ ꯀꯔꯤꯗ ꯄꯥꯝꯅ ꯂꯧꯔꯤꯅꯣꯗꯤ ꯈꯪꯗꯦꯀꯣ ꯑꯩ ꯆꯣꯏꯁꯇꯣ ꯑꯩꯅ ꯈꯟꯐꯝ ꯈꯪꯗꯗꯅ ꯁꯤ ꯑꯣꯏꯅ ꯂꯧꯈꯤꯕꯅꯦ ꯆꯦꯟ ꯄꯥꯜꯂꯤꯒꯩꯁꯦ ꯆꯦꯟ ꯑꯩꯅ ꯈꯣꯡꯎꯞꯁꯦ ꯁꯥꯏꯖꯁꯤꯕꯨꯗꯤ 40 ꯇꯧꯒꯦꯕ ꯑꯩꯅ ꯈꯪꯕ꯭ꯔꯥ 40 ꯇꯧꯕꯗꯣ ꯆꯞꯄꯨꯗꯤ ꯆꯥꯏꯕ ꯑꯗꯨꯁꯨ ꯀꯝꯐꯣꯔꯇꯦꯕꯜꯗꯤ ꯑꯣꯏꯗ꯭ꯔꯦ ꯈꯔ ꯃꯊꯪꯗꯒꯤꯗꯤ ꯁꯤꯗ ꯈꯤꯇꯪ ꯆꯥꯎꯕ ꯑꯃ ꯇꯧꯗꯤ ꯇꯥꯔꯦ ꯖꯥꯏ ꯅꯠꯇ꯭ꯔꯅꯦ ꯁꯨꯝ ꯖꯥꯏꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯈꯣꯡꯁꯤꯅ ꯁꯤꯒꯩ ꯈꯔ ꯆꯥꯎꯋꯦ ꯆꯞꯄꯨꯗꯤ ꯆꯥꯕꯀꯣ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯐꯖꯩꯀꯣ ꯁꯨꯃꯥꯏꯅ ꯐꯖꯩꯅ ꯂꯧꯕꯁꯦ ꯑꯗꯒꯤ ꯁꯤ ꯑꯩꯅ ꯀꯌꯥꯗꯅꯣ ꯂꯧꯕꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯑꯩ ꯀꯥꯎꯔꯦ ꯃꯃꯜꯗꯣ ꯑꯁꯤꯅ ꯑꯩ ꯐꯤꯔꯣꯟꯁꯦ ꯅꯥꯀꯟꯗ ꯊꯝꯃꯒꯦ ꯁꯥꯏ ꯁꯤ ꯑꯩꯅ ꯇꯣꯡꯉꯨꯔꯦꯕꯅꯦ ꯑꯃꯨꯛꯅꯦꯕ ꯇꯣꯡꯊꯣꯛꯎꯔꯦꯕꯅꯦ ꯑꯩꯅ ꯁꯨꯝ ꯌꯥꯎꯍꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯀꯥꯏꯅ ꯇꯧ ꯑꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯐ꯭ꯔꯣꯛꯀꯨꯝꯕ ꯀꯩꯀꯥ ꯁꯦꯠꯄꯗ ꯇꯣꯡꯅꯕꯅꯦ ꯂꯧꯕꯅꯦ ꯐꯖꯩ ꯅꯠꯇ꯭ꯔꯁꯦ ꯑꯁꯤꯁꯦ ꯑꯩꯅ ꯑꯍꯨꯝ ꯂꯧꯕꯅꯦꯕꯀꯣ ꯖꯨꯔꯥ ꯑꯍꯨꯝꯁꯤꯒ ꯃꯣꯏꯅ ꯈꯔ ꯍꯣꯡꯉꯗꯤ ꯄꯤꯔꯦꯀꯣ ꯑꯣꯐꯔꯅꯤꯅꯀꯣ ꯁꯤ ꯂꯩꯗꯅꯀꯣ ꯅꯥꯀꯟꯗ ꯊꯝꯃꯒ ꯑꯩ ꯁꯤ ꯃꯔꯤ ꯏꯟꯗꯁꯦ ꯑꯩꯅꯅꯦ ꯁꯤꯁꯨ ꯑꯩꯅ ꯑꯃꯨꯔꯛ ꯇꯣꯡꯉꯦ ꯑꯗꯣ ꯑꯩꯅ ꯊꯥꯒꯠꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤꯁꯦ ꯇꯣꯡꯉꯒ ꯐꯖꯩꯑꯕ ꯁꯨꯃꯥꯏꯅ ꯃꯔꯤꯁꯦ ꯎꯕꯗ ꯀꯩꯅꯣꯝ ꯇꯧꯋꯦꯅ ꯐꯖꯗꯅ ꯇꯣꯡꯉꯀꯥꯟꯗ ꯁꯤ ꯐꯖꯩꯑꯕꯀꯣ ꯐꯖꯩꯁꯦ ꯌꯥꯝ ꯇꯣꯡꯉꯀꯥꯟꯗ ꯑꯁꯤꯁꯨ ꯑꯍꯨꯝ ꯂꯧꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯃ ꯕ꯭ꯂꯨꯗꯨꯒ ꯁꯤꯒ ꯇꯧꯔꯒꯅꯦ ꯑꯃꯈꯛꯇ ꯑꯍꯨꯝ ꯂꯧꯈꯤꯕꯅꯤ ꯄꯨꯂꯞ ꯑꯁꯤꯁꯦ ꯑꯔꯤꯃꯗ ꯍꯥꯏꯗꯤ ꯐꯕꯨꯗꯤ ꯐꯖꯩꯕꯁꯦ ꯀꯨꯔꯇꯤ ꯀꯩꯒꯨꯝꯕ ꯁꯦꯠꯂꯒꯅꯦ ꯆꯨꯔꯤꯗꯥꯔꯒ ꯁꯦꯠꯂꯒꯗꯤ ꯐꯖꯕꯁꯦꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯃꯔꯤꯁꯦ ꯑꯁꯤ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤ ꯍꯦꯛꯇ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯀꯥꯈꯠꯂꯛꯑꯦꯕ ꯍꯧꯖꯤꯛ ꯄ꯭ꯂꯥꯁꯇꯤꯛꯀꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕꯁꯦ ꯁꯨꯃꯥꯏꯅ ꯀꯥꯈꯠꯂꯛꯑꯦꯕ ꯑꯗꯨꯅ ꯁꯤ ꯈꯔ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯣꯡꯕꯗ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ ꯐꯕꯨꯗꯤ ꯁꯨꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯇꯣꯡꯕꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯅꯣ ꯁꯤ ꯄ꯭ꯂꯥꯁꯇꯤꯛꯁꯤꯒ ꯂꯩꯒꯗꯕꯁꯦ ꯁꯨꯃꯥꯏꯅ ꯀꯥꯈꯠꯂꯛꯑꯦꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕꯅꯦ ꯑꯗꯣ ꯍꯥꯏꯔꯛꯀꯦ ꯃꯃꯜ ꯀꯩꯀꯥꯗꯨꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯎꯠꯍꯜꯂꯛꯀꯦꯅꯦ ꯁꯥꯏꯠꯇ ꯎꯠꯍꯜꯂꯛꯀꯦꯕ ꯑꯗꯣ ꯐꯔꯦꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯦ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯂꯩꯕꯤꯌꯨ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯌꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯈꯣꯠꯇꯅ ꯃꯃꯥꯏ ꯃꯇꯦꯡ ꯇꯧꯅ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯂꯩꯕꯤꯌꯨ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯄꯤꯒꯅꯨ ꯃꯥꯛꯁ ꯎꯞꯄꯤꯌꯨꯀꯣ
ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯤ ꯑꯣꯏꯔꯗꯤꯀꯣ ꯑꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯇꯩꯒ ꯁꯦꯝꯒꯗꯕꯒ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯊꯥꯒꯠꯆꯔꯛꯀꯅꯤ ꯑꯩ ꯍꯟꯗꯛꯁꯦ ꯍꯥꯏꯗꯤ ꯑꯩ ꯈꯔꯁꯨ ꯇꯜꯂꯦ ꯏꯁꯥꯁꯨ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯐꯔꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯑꯩꯅꯅꯦ ꯉꯁꯤꯗꯣ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯒꯦ ꯉꯁꯤꯗꯤ ꯅꯝꯕꯕꯨꯗꯤꯅꯦ ꯅꯝꯃꯒꯦ ꯂꯥꯁ ꯀꯩꯒꯤ ꯌꯔ ꯅꯝꯃꯕꯅꯦꯕ ꯅꯝꯕꯅꯦꯕ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯉꯁꯤꯈꯛ ꯏꯗꯤꯠ ꯐꯖꯅ ꯇꯧꯕ ꯃꯇꯝ ꯀꯦꯁꯜꯂꯒꯦ ꯍꯥꯏꯅ ꯐꯪꯖꯔꯤ ꯀꯔꯤ ꯃꯥꯜꯂꯤꯅꯣ ꯈꯪꯗꯦ ꯇꯟꯃꯟꯅ ꯏꯗꯤꯠ ꯇꯧꯗ꯭ꯔꯕ ꯑꯗꯨꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥꯝꯅꯦ ꯍꯧꯔꯛꯄꯤꯔꯣꯏ ꯑꯁꯤꯒꯤ ꯈꯜꯂꯤ ꯋꯦꯕꯁꯥꯏꯠꯁꯤꯒ ꯑꯩ ꯆꯪꯉꯒ ꯌꯦꯡꯅꯤꯡꯉꯗꯤꯅꯦ ꯃꯊꯪ ꯑꯩ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯒꯤ ꯂꯤꯡ ꯑꯗꯣ ꯊꯥꯒꯠꯆꯔꯛꯀꯦꯕ ꯑꯩ ꯑꯗꯨꯁꯨ ꯈꯔꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯊꯦꯡ ꯇꯥꯔꯦ ꯍꯥꯞꯄꯤꯔꯝꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯉꯨ ꯉꯁꯤ ꯑꯄꯥꯝ ꯑꯣꯏꯅ ꯂꯣꯏꯁꯜꯂꯦ ꯑꯄꯥꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯒꯅꯤ ꯕꯥꯏ ꯃꯌꯥꯝꯒꯤ ꯁꯤ ꯌꯨ ꯇꯣ ꯈꯔ ꯈꯔ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩ ꯈꯣꯡꯎꯞꯁꯤꯡꯁꯦ ꯈꯪꯕ꯭ꯔꯥ ꯇꯣꯡꯗꯅ ꯈꯣꯠꯇꯅ ꯚꯤꯗꯤꯑꯣꯗ ꯅꯝꯃꯗꯤ ꯚꯤꯗꯤꯑꯣꯗꯣ ꯁꯥꯡꯗ꯭ꯔꯕꯗꯨꯅ ꯑꯩ ꯅꯝꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯩꯅꯅꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯅ ꯊꯝꯃꯝꯕ ꯐꯤ ꯈꯔꯗꯨꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯐꯤ ꯍꯥꯏꯗꯤ ꯑꯋꯥꯠꯄ ꯈꯔ ꯌꯥꯎꯋꯤꯅ ꯑꯩꯅ ꯁꯤꯗ ꯊꯝꯗꯕꯁꯦꯀꯣ ꯑꯗꯨꯁꯤꯡꯗꯨ ꯂꯣꯏ ꯗꯤꯂꯤꯠ ꯇꯧꯕꯗ ꯌꯥꯎꯔꯝꯃꯦꯕ ꯑꯗꯨꯅ ꯑꯩ ꯑꯌꯥꯎꯕ ꯈꯔꯁꯦ ꯑꯗꯨꯝ ꯍꯥꯞꯆꯔꯕꯅꯤ